तसेंगनमक सुकाइनखिब ओइबना थमोइदा खितंगदि पानबनी अदुबु लेपलुदे मनुंगदा चंगसिनखि तामनासु हंजिलगा चंगसिलुदे मसा खरा सोली हाइबबो वाखलदि सोनबो ओइदबना ngamgad apoida ningbani kaisuna adabagumna khanjai tapna thoragle akoi baduda ko chatchatle kanna chatpanate molhaina duna chatpani murumum susole yam phaurina tawri maline thengnare garden leibado matam oibagi pakthakna satliba lei mayam duna thamui sumkre kanna sensilakpada khudi thiduna upthuraga tusinki masa son bana ithak thakna chempsin baduda tusinbani sugattuna hagot ke tawbada magi makuttuda kurak macha ama paisilaktuna tonglare momon tawki nokmi yengi makut ka lengde khokullaga murti olaga leikre kurak tuna atopa taibang amada tawhan bagumna leikre magi wakhalgi taibang dudadi mahakse nongdol adia mathakki lechinna leikangla oiba mafamdugi lairembigumna khanmani kurak macha na samlang da tong ningthina khupna satni balairang singna lhop oi kaya di fazakre magi wakhalgi taibang dudadi koilei leituna yengi masado nungai manmana harong manmana wakhal ga loina mangki kurak mayam duna panakta koi pai pai ranga mana huru onglaga sanarami kaidorino duda yak na kihanba khonjel duda asing batai bang duda halakle phuk hagolei tonghaning ba kurak tu so makhutna tanthoki phrang kan thoklaga khonjel du mayek singna khangmana masadu ki bagi niglei laithorak laga yengi isaw saw na mangon da yenglami aran ba huran ba thabak tokibagumna mabu yenglaga ngai duna laikre khalei ki bagi hauna bi hut leiraga kanna cheli tanai nu pasina adoga pharaga set line thazan bani mamai duda sahing jaba mi sakna sarak tamamdai du mali nupa du gi sakpham do mamai mamit phawba irulu dabugum chanai na ba saktamni ki bana loikre mi amabu irai lainaga hat khidauba human trafficking movie gi trafficker sing du mali sa san gumna chinglaga phuraga pusilei amadu su ki bagi haunabi ningkhom mana chinglaga purakpada mana yaramde lehauna ba makhut satna ba hona raklami mana dumai tawrikhe ningkhom mana su henjilei tamna do makhada ngek phamthai adubu mapangal phaba ningkhom mana chingbada yawri hospital manungna changsilakpada staff sing da natana patient sing du phaw ki bagi chap leplaga yingnarami laktan inthuraga chaiduna order tawki siam thuna pusin ko makata na wangang na batawringe eron na manak changsilai minaw du ubada ningkhom ba adung wakhal satai anawba md du ni haiba khangi mana tawriba nature do anawba misak selairamgani khalludabana mak su tawkibani kitang di khoktak chare haibabu makata rai nurse koraga suro magi dak to kape matam yori pusin por salo mayum hallage tawramba suro do thuna changsilaga hoi sir hairaga tamna du mana pusinkre kap laga changki nupi du so magi yaning daba phongdok laga ai hida kapning de adu hida to kapning de ai ngauti hida kapinu gului oina jage ba laura changki bagi anin ba khonjal du tabada nungai tabu su phawi eron su yamna naubo ibana kem ta hairamde adu karigum khradi phongdok ningbani junior mana senior oiriba mangonda yaning daba wahai khra hairuradi ningkhom bana on khatlaga achumba sarakani haibase ningkhom bagi sakpham duda adum khangmana chimal du fortune ki sakpham mu hongaga ningkhom bana anoba consultant du nigo eronna hoy doctor yam ngai jare mayam pulap hona minase aigi migi haiba khaktana hoy doctor adubu arai badi oide mayam se ngamna bohana bada fare duty fazan tokjaro kuina leramde ningkhom ba thuna magi cabin lom da changaklami chair du da famthai sor hondoi aisu sawning bana anau balak pa mi gi urudre ayukni pung 12 tarakpa dwaida thabak lai lakpaga magi tawpham thokpa patient route loina check chatpada nahan khak tagat tekna lehobido wari saba yade haina mahusagumna solon silaga thamlambado thengnare kitang sawi thorak laga thaba thirei staff nurse ki room da lairami nurse ama ani ga pulapna proper changsilak laga ise room number 112 gi patient se kumai tobano nahan de kesu do hoda daine thabana
Sir, nahan surugi makhori met padagi Dr. Ningkhom mana samai thamo natragadi patient atai da sosoglakani na thambani. Adu mapandagi lok khak tawraga thambusu yai. Solo laga thambusidi phajamande. Niyom sunate. Jackson daba negligence na kari ohelakani khangmanga bidabra. Inspection lak matam thuadi aikoina kari pakompini. Sir, sobiro. Thaba su phirepagi manak jangsilaga makutta sodo sinaraklami. Madu pairaga room number 112 da laklami. So hangduna changai room di mai thalami. Tumduna lerami tamna so. Manak jangsilaklaga leplui. Maong matau haipet yengi. Saktam yinglinge mamit nama sat pangthoraklaga thak amu isinki. Pakhatlubado khitang di pharakle. Toksana mayam haire. Hairakpada mamit animak ikhing khingna sat pangthoraklami. Toksana banate. Hairaga hakam sukchan chaningdana changkhalai. Ngarang nang laktri sa kay gino. Ayu off oiba, aduini. Nang daiga siya muna kangamina. Tamna hagulaklaga. Khamdradi kaino. Piri palak na rai, laknaba manda na laknaraklami. Ay se sakyang phazabay nang namasak hanggo iramuni. Masak phazabay ko isa, laysabi mayamgi crush oira layramuni. Crush ka haibado khamdrabaso, wahay paringduna adum concept layrammi, yaningdabagi phaizay yinglay. Masak thida thiraba, nong ukibo oirasu mathang thengnabada laksin mangamani. Phada phazaraba, adum nong ukibada kawba supamgamdabani. Selungba nang se phazabay nate thimanbe. Wangang sanga nungshik mandabay ningsing mani. Ay kinom haige. Dari, ay nanahal lay may amsat pa mapamumda chatle. Adoy mapamda da chatlo sira. Mangdo chat po iram nida. Mangdo uba mafamdi taibong da lay basu lay tabasu lay. Mang nate. Ay thong hangat hanamge layramu. Aduga na garden da pubigi. Hairaga thokre. Nupi si suka ino haina mangga lehawi. Garden. Hai duna hagolagle. Nokmi room da dagi thorak pada. Atopa mental gi patient na masu chatla layrammi. Manakta chensilaga. Garden chok siro. Patient duna. Mi siraga langthokpam da chatlu so nangdi. Mi asiba mayam tahu bani. Ngak layradine. Asiba sang test tawr law. Autopsy report biyu haidana ay kaurani. Aduda pubigi. Hoziki dina office karo kigi. Tamna na. Adudi garden sumong pamlo. Nate mi hatpam. Aron batokpam. Nupi aikhoigi dine yam danger oiba mapam. Danger haidi ke. Tamnagi makoktada kutumna dukslang suraga. Lairik tammo hairaga nawwa koira lairadi haita taba. Yumde mapan thokano. Lairik haitaba mayamna khoi thabak silale. Hairam laga grong satkimado. Tamna sumakok nalaga lepa yinga lehawi. Aday among makhongdo launa thangba natta. Kuna thanglaga makut anidaso. Sangna haidoklaga thoraklami. Surusu thabak lakpaga mapachanay. Tamnana kwajat chatla layrambada manak changsili. Nang sida kamay tholaino thuna changola. Hairaga phadwa anabada tamna suk anna cheli. Surusu tanay. Hut layduna cheli tamnado. Room ahangba amagi manungda chansinki. Aduga betugi kangkada litsilli. Suru changaglaga thiba horakli. Kangkada paktharingi amaduna satli thoraklaga. Vet wang maduda pan chongkhalaga. Suruna paktharidugi nakan wangmada chongthorai. Maningduda makut kutumduna kanna thindat lamaga hotana chenthoki. Suru thektokla khangawi. Sor ngak thingni adai tapna hawalakle. Maningdu nalaga thorai. Ma phurambududa saubada loikrabani koi thirei. Counter mamangda lepa lairambada masam lamduna chingki. Nara male lauduna suruna chingbaduda yaurei maso. Chingaga matik ampurabani. Piri pathorakpaga mapachanare. Suru makutta sathadokre. Tamna su makoktuda nanduna leiki. Manak changsilai doctor do. Saubada loikre staff ki nature do da. Hospital sida chatnari bolon chatsagaino. Shuruna. Sir, mana ingonda kinna suramini. Misuro, nang chay kya sure. Sorry sir. Horen pung ani chapsana meeting to upami. Hazik tariba staff pulap. Aduga huziki oina noi nurse amamamda patient amamam puthoraklaga garden lomda ngak chatpiu. Faglang mari na question room amda pung kumari layraga hidak khara pizaraga anaba pharakadaba nati. Hairam laga mapalomda thorai. Tamna su matungda inarai. Harawi nupasina magi michangdaga wangangakpase. Thokminarai garden lomda lakminai. Mapamda ubada haraure. Mana pamjaba mapamduni.
ꯐꯝꯅꯕ ꯊꯥꯔꯤꯗꯨꯗꯒ ꯐꯝꯗꯦ ꯃꯈꯥꯒꯤ ꯅꯥꯄꯤ ꯃꯆꯥ ꯃꯆꯥ ꯍꯧꯕꯗꯨꯗ ꯀꯟꯅ ꯆꯦꯜꯂꯒ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯈꯥꯝꯕ ꯂꯥꯛꯄꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯆꯤꯟ ꯑꯃꯗ ꯍꯦꯜꯂꯤ ꯃꯈꯣꯡ ꯌꯥꯡꯉꯤ ꯐꯤꯔꯦꯞꯄꯁꯨ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯇꯝꯅ ꯁꯦꯂꯨꯡꯕ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯂꯥꯏ ꯌꯦꯛꯄ ꯑꯍꯩꯕ ꯃꯤ ꯂꯩꯔꯗꯤ ꯑꯩꯅ ꯐꯝꯂꯒ ꯃꯥꯅ ꯌꯦꯛꯄꯤꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯑꯉꯥꯎꯕ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯄꯗ ꯈꯤꯇꯪꯗꯤ ꯉꯛꯏ ꯁꯨꯡꯉꯥꯎ ꯉꯥꯎꯗꯕꯒꯨꯝ ꯈꯜꯍꯟꯈꯤ ꯑꯗꯨꯗꯤ ꯂꯥꯏ ꯌꯦꯛꯇ꯭ꯔꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯏꯅ ꯑꯩ ꯍꯌꯦꯡꯅꯦ ꯀꯦꯃꯦꯔꯥ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯀꯥꯞꯄꯤꯒꯦ ꯑꯩꯗꯤ ꯐꯖꯕ ꯐꯤꯖꯣꯜꯁꯨ ꯁꯦꯠꯅꯤꯡꯉꯤ ꯁꯦꯂꯨꯡꯕ ꯑꯣꯐ ꯀꯣꯔꯁ ꯌꯨ ꯀꯦꯟ ꯃꯖꯥꯏꯕꯦꯝꯃ ꯇꯥꯝꯅ ꯂꯥꯡꯉꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯑꯃꯨꯛ ꯈꯣꯟꯖꯦꯜꯗꯣ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯠꯂꯣ ꯍꯥꯏꯕ ꯃꯖꯥꯏꯕꯦꯝꯃ ꯑꯩꯅ ꯑꯗꯨ ꯁꯦꯠꯄꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯗꯤ ꯅꯪ ꯑꯩꯕꯨ ꯀꯟꯕꯤꯒꯦꯔꯥ ꯃꯤꯑꯣꯏꯕꯒꯤ ꯏꯇꯤꯍꯥꯁꯁꯤꯅ ꯁꯨꯝ ꯁꯨꯝ ꯍꯣꯡꯈꯤꯕꯅ ꯑꯃꯅ ꯑꯃꯗ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯅꯗꯦ ꯍꯧꯒꯠꯂꯣ ꯁꯤꯗ ꯐꯖꯅ ꯐꯝꯃꯒꯅꯦ ꯋꯥꯔꯤ ꯁꯥꯁꯦ ꯀꯩꯒꯤꯅꯣ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯦ ꯐꯝꯐꯝ ꯂꯩꯔꯤꯗꯨꯗ ꯐꯝꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯍꯦꯛ ꯐꯝꯒꯦ ꯇꯧꯕꯒ ꯑꯩꯗꯤ ꯃꯖꯥꯏꯕꯦꯝꯃꯅꯦ ꯅꯪ ꯃꯈꯥꯗ ꯐꯝꯃꯣ ꯇꯧꯍꯩꯗꯦ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯑꯅꯝ ꯀꯜꯂꯨꯗꯦ ꯃꯈꯥꯗ ꯐꯝꯃꯤ ꯊꯦꯝꯃꯤ ꯅꯨꯄꯤꯁꯤꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯔꯒ ꯊꯦꯝꯒꯦ ꯈꯟꯕꯅꯤ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯒꯦꯔꯥ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯀꯝꯕ ꯋꯥꯔꯤ ꯁꯤꯗ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤ ꯇꯥꯝꯅꯥ ꯑꯇꯤꯌꯥꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯩꯗꯤꯅꯦ ꯇꯣ ꯑꯇꯤꯌꯥ ꯃꯊꯛꯁꯤꯗꯒꯤ ꯇꯥꯔꯛꯄꯅꯤ ꯑꯗꯨꯒꯅꯦ ꯀꯥ ꯃꯅꯨꯡꯒꯤ ꯕꯦꯠꯇ ꯑꯣꯟꯊꯔꯛꯄ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯗꯤꯅꯦ ꯅꯣꯏꯒꯤ ꯀꯟ ꯀꯟ ꯂꯥꯎꯕ ꯂꯩꯕꯥꯛꯁꯤꯗ ꯇꯥꯔꯝꯃꯕ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯈꯤꯅꯤ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯗꯤ ꯃꯖꯥꯏꯕꯦꯝꯃꯅꯤ ꯕꯦꯠꯇ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯤꯔꯥ ꯃꯥꯅꯦ ꯍꯤꯡꯕꯁꯦ ꯌꯥꯝ ꯂꯨꯏ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯔꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯑꯣꯏꯕꯁꯦ ꯃꯁꯥ ꯈꯛꯀꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯤ ꯅꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪ ꯉꯥꯎꯗꯦ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄꯒꯤ ꯃꯈꯧꯔꯤꯗꯨꯗ ꯑꯦꯝ ꯇꯝꯃꯒ ꯆꯣꯡꯁꯤꯜꯂꯒ ꯃꯦꯠꯂꯤ ꯐꯤꯔꯦꯞꯄ ꯂꯧꯈ꯭ꯔꯥꯛ ꯂꯧꯅ ꯇꯥꯈꯤ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯔꯒ ꯑꯩ ꯉꯥꯎꯋꯦꯅ ꯀꯅꯥꯅ ꯍꯥꯏ ꯀꯅꯥꯅ ꯍꯥꯏ ꯑꯅꯥꯕꯁꯤꯡ ꯄꯨꯊꯣꯔꯛꯄꯁꯤꯡꯗꯣ ꯆꯦꯟꯁꯤꯜꯂꯒ ꯈꯥꯝꯃꯤ ꯑꯗꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯤꯉꯩ ꯑꯅꯥꯕ ꯑꯅꯤꯃꯨꯛꯇꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯈꯥꯝꯗꯣꯛꯏ ꯊꯕꯥꯒ ꯁꯨꯔꯨꯒꯅ ꯀꯟꯅ ꯁꯠꯇꯣꯛꯏ ꯇꯥꯝꯅꯥꯗꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯑꯩꯕꯨ ꯉꯥꯎꯋꯦ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯁꯛꯇꯥ ꯊꯤꯁꯦ ꯐꯤꯔꯦꯞꯄꯁꯨ ꯃꯈꯧꯔꯤꯗꯨ ꯅꯥꯜꯂꯒ ꯉꯥꯎꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯌꯥꯗꯦ ꯊꯕꯥ ꯁꯨꯔꯨ ꯑꯅꯥꯕꯁꯤꯡ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯛꯄꯗ ꯑꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯦꯁꯦꯟ ꯑꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯐꯤꯡꯅ ꯍꯥꯏꯔꯒ ꯆꯦꯟꯈꯤ ꯁꯨꯔꯨꯁꯨ ꯇꯥꯟꯅꯈꯤ ꯐꯤꯔꯦꯞꯄꯁꯨ ꯐꯤꯡꯅ ꯆꯦꯜꯂꯛꯏ ꯒꯦꯠ ꯋꯥꯡꯃ ꯂꯥꯜꯂꯒ ꯈꯔ ꯆꯦꯜꯂꯛꯄꯗ ꯂꯥꯞꯅ ꯆꯦꯟꯈꯤꯕꯗꯣ ꯎꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯁꯨ ꯐꯥꯕ ꯉꯝꯍꯧꯗꯕꯅꯤ ꯑꯗꯩ ꯐꯤꯔꯦꯞꯄ ꯃꯁꯥꯗꯨ ꯌꯥꯎꯅ ꯇꯥꯟꯅꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯈꯠꯅꯩ ꯁꯨꯔꯨꯗꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯦꯞꯍꯧꯏ ꯐꯤꯔꯦꯞꯄꯅ ꯑꯣꯏꯅ ꯇꯥꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯁꯣꯝꯗ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯂꯣꯠꯂꯝꯃꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯅꯔꯛꯈꯤ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯏ ꯆꯦꯟꯈꯤꯕ ꯑꯅꯥꯕꯗꯣ ꯃꯥꯅ ꯆꯪꯉꯛꯄꯗ ꯅꯤꯡꯈꯣꯝꯕ ꯂꯩꯔꯝꯃꯤ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯩꯒꯤ ꯔꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯣ ꯐꯤꯔꯦꯞꯄꯅ ꯃꯈꯨꯠ ꯁꯝꯃꯛꯄ ꯄꯦꯁꯦꯟꯗꯣ ꯊꯕꯥꯗ ꯃꯈꯨꯠ ꯁꯝꯅ ꯁꯤꯟꯅꯔꯝꯂꯒ ꯅꯤꯡꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯀꯦꯕꯤꯟꯗ ꯐꯤꯔꯦꯞꯄ ꯆꯪꯉꯛꯏ ꯁꯣꯔꯁꯨ ꯃꯇꯠ ꯃꯇꯠ ꯍꯣꯜꯂꯤ ꯐꯨꯔꯤꯠꯇꯨꯁꯨ ꯍꯨꯃꯥꯡꯅ ꯏꯁꯤꯡ ꯆꯣꯠꯄꯒꯨꯝꯅ ꯆꯣꯠꯈ꯭ꯔꯕꯅꯤ ꯅꯤꯡꯈꯣꯝꯕꯅ ꯆꯪꯉꯣ ꯇꯦꯛ ꯑ ꯁꯤꯠ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯅꯤꯡꯈꯣꯝꯕꯁꯨ ꯀꯣꯏꯊꯣꯛꯇꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ ꯄꯦꯁꯦꯟ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯁꯨ ꯗꯣꯛꯇꯔ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯗꯣꯛꯇꯔ ꯄꯦꯁꯦꯟ ꯑꯃ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯔꯤꯛꯁ ꯄꯨꯕ ꯉꯝꯒꯅꯤ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯡꯁꯦ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯃꯣꯏꯅ ꯇꯧꯔꯛꯀꯗꯕ ꯁꯤꯔꯛꯀꯗꯕ ꯃꯔꯥꯜ ꯃꯌꯥꯝ ꯁꯣꯝ ꯈꯪꯕꯤꯗꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯔ ꯈꯪꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗ ꯑꯩꯒꯤ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯃꯄꯥꯟꯗ ꯄꯦꯁꯦꯟ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯇꯥꯜꯂꯛꯄꯗꯨꯅ ꯃꯆꯤꯟ ꯀꯥꯡꯂꯝꯗ ꯊꯣꯛꯂꯛꯏ ꯈꯤꯇꯪ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯃꯃꯥꯏ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯏꯀꯥꯏꯕ ꯈꯛ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯄꯅꯣ ꯈꯜꯂꯤ ꯃꯥꯒꯤ ꯀꯦꯕꯤꯟ ꯃꯅꯨꯡ ꯆꯪꯉꯛꯂꯒ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯎꯪꯕ ꯌꯥꯕ ꯎꯪꯂꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯑꯃꯨꯛꯁꯨ ꯎꯪꯕ ꯃꯈꯥ ꯆꯠꯊꯩ ꯆꯥꯛꯐꯥꯎ ꯏꯟꯊꯤꯅ ꯆꯥꯈꯤꯗ꯭ꯔꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄꯅꯤ ꯕꯦꯜꯀꯅꯤꯗ ꯐꯝꯂꯒ ꯇꯔꯪ ꯑꯃꯗ ꯃꯃꯤꯠ ꯐꯥꯎ ꯀꯨꯞꯇ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯁꯤ ꯁꯦꯟꯁꯤꯇꯤꯞ ꯌꯥꯝ ꯑꯣꯏꯖꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯆꯥꯅꯤ
ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯅꯣ ꯅꯠꯇ꯭ꯔꯒ ꯊꯕꯛꯁꯤꯡꯁꯤꯗ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤ ꯊꯃꯣꯏ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯛꯄ ꯃꯇꯝꯁꯤꯗ ꯇꯔꯪ ꯑꯃꯗ ꯐꯝꯃꯝꯕꯕꯨ ꯀꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯣꯛꯆꯦꯜꯂꯛꯑꯒꯦ ꯐꯤꯔꯦꯞꯄꯁꯨ ꯏꯇꯞ ꯇꯞꯅ ꯐꯥꯒꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯗ ꯄꯥꯕꯨꯡ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯒꯦ ꯆꯥꯛ ꯊꯣꯡꯕ ꯊꯕꯛ ꯆꯠꯄꯁꯦ ꯋꯥꯔꯕ꯭ꯔꯥ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯊꯝꯃꯁꯤꯔꯣ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯤ ꯏꯆꯥꯕꯨ ꯉꯁꯤ ꯀꯩꯗꯧꯔꯛꯑꯒꯦ ꯑꯉꯥꯎꯕꯅꯤꯗꯤ ꯍꯥꯏꯔꯒꯁꯨ ꯁꯥꯏꯀꯥꯇ꯭ꯔꯤꯛ ꯊꯦꯔꯥꯄꯤ ꯇꯧꯔꯒ ꯐꯗꯧꯕ ꯃꯥꯟꯕ ꯄꯦꯁꯦꯟ ꯑꯃ ꯑꯩ ꯊꯦꯡꯅꯔꯦ ꯑꯩꯒꯤ ꯄꯦꯁꯦꯟꯗꯤ ꯑꯣꯏꯗꯦ ꯗꯣꯛꯇꯔ ꯅꯤꯡꯈꯣꯝꯕꯒꯤꯅꯤ ꯑꯩꯅꯗꯤ ꯃꯇꯝ ꯈꯔ ꯃꯍꯥꯛꯁꯦ ꯌꯥꯝ ꯂꯣꯏꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯆꯥꯟꯁ ꯐꯪꯉꯔꯣꯏ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯕ ꯉꯝꯂꯤꯕ PG ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯐꯥꯎꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯈꯜ ꯃꯈꯜ ꯂꯣꯏꯅꯔꯛꯂꯕ ꯑꯩꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯑꯉꯛꯄ ꯊꯦꯡꯅꯩ ꯃꯥꯒꯤ ꯔꯦꯀꯣꯔꯠ ꯐꯥꯛꯄ ꯃꯇꯝꯗꯁꯨ ꯃꯦꯟꯇꯦꯜ ꯃꯈꯜꯗꯨꯒ ꯆꯥꯟꯅꯗꯕ ꯁꯤꯝꯇꯣꯝ ꯌꯥꯝ ꯎꯠꯂꯤ ꯍꯧꯖꯤꯛ ꯄꯦꯁꯦꯟꯁꯤꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯥ ꯃꯁꯥꯁꯤ ꯑꯔꯤꯕ ꯏꯇꯤꯍꯥꯁꯇꯒꯤ ꯂꯥꯛꯄꯅꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯃꯍꯥꯛ ꯑꯦꯂꯨꯖꯟ ꯌꯥꯝꯅ ꯋꯥꯡꯕ ꯄꯦꯁꯦꯟ ꯑꯃꯅꯤ ꯍꯥꯏꯕꯗ ꯊꯥꯖꯕ ꯋꯥꯠꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯛ ꯄꯤꯖꯔꯒ ꯄꯦꯁꯦꯟ ꯂꯥꯌꯦꯡꯉꯤ ꯊꯦꯔꯥꯄꯤ ꯌꯥꯎꯗꯦ ꯁꯤꯗ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯔꯛꯀꯅꯤ ꯂꯦꯛ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯊꯝꯕꯤꯔꯒ ꯀꯃꯥꯏꯅ ꯑꯅꯥꯕ ꯐꯔꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯑꯅꯥꯕ ꯈꯔ ꯄꯨꯊꯣꯛꯂꯨꯕꯗ ꯑꯅꯥꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯏꯟꯆꯥꯔꯖꯅ ꯑꯩꯕꯨ ꯈꯤꯇꯪ ꯏꯀꯥꯏꯕ ꯄꯤꯕ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯏ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯅ ꯑꯁꯦꯡꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯁꯣꯏꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯔꯛꯄ ꯔꯤꯛꯁ ꯑꯩꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯌꯥꯅꯤꯡꯕ ꯈꯔ ꯋꯥꯠꯂꯦ ꯆꯨꯝꯃꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗꯤ ꯀꯤꯠ ꯁꯦꯟꯇꯔꯒꯨꯝ ꯑꯉꯥꯡꯅ ꯃꯈꯜ ꯃꯈꯜ ꯁꯥꯟꯅꯅꯕ ꯊꯝꯕꯒꯨꯝ ꯃꯥꯏꯟꯁꯦꯠꯁꯦ ꯐ꯭ꯔꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅꯕꯨ ꯑꯆꯧꯕ ꯃꯐꯝ ꯑꯆꯤꯛꯄ ꯃꯐꯝꯗ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯅ ꯂꯥꯜꯍꯧꯔꯦ ꯇꯨꯝꯃꯨꯔꯣ ꯑꯦꯗꯚꯦꯟꯆꯔ ꯑꯃ ꯆꯠꯂꯕꯗꯤꯅꯦ ꯃꯥꯏꯊꯤꯕ ꯃꯥꯏ ꯄꯥꯛꯄ ꯏꯀꯥꯏꯕ ꯍꯔꯥꯎꯕ ꯑꯋꯥꯕ ꯂꯣꯏꯅ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯒꯗꯕꯅꯤ ꯉꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅꯕꯨ ꯂꯝꯈꯥꯡꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯈꯟꯒꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯅꯥꯏꯠ ꯇꯥꯕ꯭ꯔꯥ ꯑꯦꯔꯣꯟꯒ ꯑꯩꯒ ꯅꯥꯏꯠ ꯇꯥꯏ ꯍꯣ ꯐꯔꯦ ꯑꯁꯨꯝꯅ ꯃꯄꯥ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯄꯗꯨ ꯎꯕꯗ ꯖꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯁꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯏꯃꯨꯡꯗꯩ ꯐꯤ ꯕꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯪꯁꯤꯜꯂꯛꯏ ꯐꯤꯔꯦꯞꯄꯁꯨ ꯏꯈꯪ ꯈꯪꯅ ꯃꯄꯥꯗ ꯌꯦꯡꯈꯠꯂꯛꯏ ꯀꯩꯅꯣ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯉꯩ ꯐꯤꯁꯦ ꯈꯔ ꯁꯨꯗꯣꯛꯑꯝꯃꯣ ꯄꯥꯕꯨꯡꯒꯤ ꯐꯤꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯒꯤꯅꯣ ꯍꯩ ꯊꯥꯏꯅꯒꯤ ꯂꯤꯠꯅꯗꯕꯁꯨ ꯌꯥꯎꯕꯅꯤ ꯁꯨꯗꯣꯛꯂꯒ ꯋꯥꯁꯣꯞꯇ ꯆꯥꯔꯣꯜ ꯐꯤ ꯑꯣꯏꯅ ꯂꯨꯄꯥ 50ꯗ ꯌꯣꯟꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯊꯨꯅ ꯁꯨꯔꯝꯃꯨꯀꯣ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯣꯛꯑꯝꯃꯣ ꯄꯥꯕꯨꯡ ꯃꯇꯦꯛ ꯑꯃꯇ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯎꯄꯥꯏ ꯂꯩꯇ ꯐꯤ ꯃꯌꯥꯝꯗ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯁꯨꯔꯨꯅꯕ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯉꯛꯏ ꯌꯨꯝꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯀꯥꯔꯛꯂꯝꯃꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯣ ꯂꯦꯞꯅ ꯐꯤꯗꯣ ꯎꯪꯊꯠꯂꯝꯃꯤ ꯃꯈꯥꯔꯣꯝꯗ ꯃꯇꯣꯝꯇ ꯆꯠꯂꯤꯕ ꯃꯄꯥꯗꯨ ꯎꯔꯒ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯖꯣꯏ ꯀꯨꯃꯥꯔꯁꯦ ꯄꯨꯊꯣꯛꯄ ꯌꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯐꯤ ꯁꯨꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯐꯤ ꯎꯪꯕ ꯉꯥꯏꯕ ꯑꯣꯏꯅ ꯐꯣꯟꯗꯣ ꯄꯨꯊꯣꯛꯂꯒ ꯃꯦꯠꯄꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒ꯭ꯔꯨꯞꯇ ꯃꯦꯁꯦꯖ ꯑꯅꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯅꯤꯡꯈꯣꯝꯕ ꯃꯨꯝꯕꯥꯏꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯀꯧꯈꯤꯕꯅ ꯗꯣꯛꯇꯔ ꯐꯤꯔꯦꯞꯄꯗ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯁꯤꯟꯅꯔꯝꯂꯦ ꯌꯥꯔꯒꯗꯤ ꯗꯣꯛꯇꯔ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯅꯪꯅꯕ ꯂꯥꯛꯄꯤꯌꯨ SD HR ꯃꯦꯅꯦꯖꯔ ꯇꯦꯛꯁꯇꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯈꯤꯇꯪ ꯈꯟꯖꯥꯅꯩ ꯐꯤ ꯊꯨꯅ ꯁꯨꯅꯕ ꯍꯣꯠꯅꯩ ꯆꯥ ꯈꯔ ꯉꯟꯅ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯆꯪꯉꯛꯑꯒ ꯔꯥꯏꯁ ꯀꯨꯀꯔꯗ ꯏꯁꯤꯡ ꯊꯥꯡꯒꯠꯂꯤꯉꯩ ꯃꯄꯥ ꯆꯪꯉꯛꯏ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯂꯩꯔꯛꯏꯍꯦ ꯆꯥꯛꯇꯪ ꯊꯣꯡꯂꯣ ꯄꯥꯕꯨꯡꯅꯔꯥ ꯀꯔꯤꯕꯣ ꯏꯟꯆꯥꯔꯖ ꯆꯦꯟꯖ ꯇꯧꯊꯣꯛꯄꯩ ꯑꯥꯏꯗꯤꯌꯥꯁꯦ ꯁꯪꯗꯦꯀꯣ ꯑꯩ ꯁꯪꯗꯦ ꯃꯈꯥ ꯇꯥꯔꯨꯗꯦ ꯃꯄꯥꯅ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯤꯟꯕ ꯑꯣꯏꯒꯅꯤꯗꯤ ꯈꯪꯉꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗꯅꯤ ꯁꯨꯔꯨꯒ ꯅꯤꯡꯈꯣꯝꯕꯒ ꯎꯅꯕꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄ ꯕꯣꯛꯁ ꯑꯃ ꯄꯤꯔꯛꯏ ꯁꯨꯔꯨꯗ ꯑꯩꯅ ꯊꯥ ꯑꯃ ꯂꯩꯔꯛꯇꯣꯔꯤꯁꯤ ꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯏꯟꯖꯦꯛꯁꯟꯁꯦ ꯃꯉꯣꯟꯗ ꯀꯥꯞꯄꯣ ꯍꯣꯏ ꯁꯥꯔ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯅꯥꯕ ꯐꯔꯝꯃꯕ ꯅꯃꯪꯗ ꯐꯥꯎ ꯃꯪꯗꯕ ꯗꯁꯥ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯨꯔꯨ ꯃꯃꯥꯏ ꯍꯨꯃꯥꯡ ꯇꯩꯊꯣꯛꯏ ꯑꯗꯩ ꯃꯥꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯂꯥꯛꯏ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯃꯒ ꯃꯅꯨꯡ ꯆꯪꯉꯛꯏ ꯍꯤꯗꯥꯛꯇꯨ ꯄꯨꯁꯤꯜꯂꯒ ꯊꯣꯡꯖꯤꯜꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃꯅ ꯌꯥ
ꯈꯪꯍꯜꯂꯛꯄꯗꯨꯗ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯊꯛꯀꯠꯂꯤꯉꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯥꯗꯈ꯭ꯔꯦ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯤꯗꯥꯛꯇꯣ ꯁꯠ ꯈꯣꯝꯖꯤꯜꯂꯒ ꯄ꯭ꯔꯕꯞ ꯆꯪꯉꯛꯄꯗ ꯇꯥꯝꯅꯥꯒ ꯑꯃꯨꯛ ꯊꯦꯡꯅꯩ ꯉꯛꯏ ꯑꯉꯥꯎꯕ ꯃꯌꯥꯝꯁꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯝꯕꯁꯤꯗ ꯇꯥꯝꯅꯥꯅ ꯂꯥꯛꯇꯅ ꯁꯣꯔꯣꯒꯤ ꯃꯁꯝꯗꯨ ꯆꯤꯡꯉꯤ ꯁꯔꯥꯡ ꯃꯥꯟꯕꯅ ꯁꯝꯁꯦ ꯄꯦꯟꯅ ꯐꯣꯏꯗꯠꯀꯦ ꯁꯤꯡꯂꯤꯒ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯈꯤ ꯐꯤꯔꯦꯞꯄꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯁꯠꯂꯤ ꯇꯥꯝꯅꯥꯅ ꯌꯥꯗꯦ ꯈꯥꯝꯃꯤ ꯃꯇꯤꯛ ꯆꯦꯠꯅ ꯐꯣꯏꯗꯠꯄ ꯍꯦꯟꯖꯤꯜꯂꯛꯏ ꯁꯦꯂꯨꯡꯕꯥ ꯈꯥꯝꯃꯛꯀꯅꯨ ꯅꯪꯅ ꯈꯨꯗꯥꯡ ꯄꯥꯏꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯈꯨꯗꯥꯡꯁꯦ ꯍꯦꯛ ꯄꯥꯏꯔꯛꯄꯗ ꯅꯝꯂꯩ ꯂꯩꯔꯦ ꯈꯪꯉꯨ ꯁꯩꯇꯅ ꯁꯥꯈꯤ ꯊꯥꯗꯣꯛ ꯁꯤꯔꯅꯤ ꯍꯥꯏꯕꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯑꯩ ꯐꯨꯏ ꯊꯥꯗꯣꯛꯑꯣꯏ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯊꯦꯝꯕꯗ ꯆꯠꯂꯣꯏ ꯐꯠꯇꯕꯤꯅꯕꯨ ꯊꯦꯝꯕ ꯌꯥꯕ꯭ꯔꯣ ꯀꯟꯅ ꯇꯤꯡꯊꯣꯛꯈꯤ ꯂꯥꯎꯔꯒ ꯊꯧꯅꯥ ꯐꯨꯗꯣꯛꯏ ꯍꯦꯟꯅ ꯐꯣꯏꯈꯤꯔꯝꯃꯤ ꯁꯨꯔꯨꯒꯤ ꯃꯁꯝꯗꯣ ꯐꯤꯔꯦꯞꯄ ꯈꯥꯝꯕ ꯆꯠꯅꯈꯤꯗꯕꯗꯨꯗ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯑꯁ ꯃꯆꯥ ꯏꯕꯦꯝꯃ